BJP के National Executive Meeting की ngasi aroiba numitta Prime Minister Narendra Modi na wa nganggadori. Numit nini की National Executive Meeting ase ngarangdagi hauna New Delhi da NDMC Convention Center da chatharakibani. Mifam ase ngarang BJP के National President JP Nadda na haudokke. Haudokpa numita da handak state mapan da pangthokadoriba general election ati da party asina mai paknaba araibi thakta honanaba BJP की luchingba amadi worker singna honaminanaba pautak piki. Lakadoriba chahi English singaniga kunga marida pangthokadoriba Lok Sabha gi mikal asigi mangoinena hojik chatliba chahi asina party asigi oina khwaidagi maru oiba chahi amani haike. Masiga loinena handak Gujarat pangthokiba mikalda party asina chauna mai pakpa ngamkiba adugidamakta Prime Minister bu thagatpa phongdoke. Ngasi loigadoriba National Executive miphamna JP Nadda bu makhatana BJP gi National President oina thabak punaba warepsu lauraba yari.